Tompokna hai mahidu lauraga thakke haiduna thangkatli. Menaka amadi tampha makhoi anido tompokki matawado tingak amana amada yengnaduna lei. Tompokna hai mahi yauba glass adu chinbal mayada thangjilaga thakke tawbani. Adubu thakte thaamde chap lepaga abuk laikhri. Tamphana sir kaidaurage. Chinbal maya yauramlaga hai mahi yauba glass adu amuk phat thangdaduna nokfet tawraga hairakpani tompokna. Ichi hoigide. Aikhoidi horen kona tapna thagi sir hana thakpiro. Tompok tuwa makha tade hai mahi du thakke haiduna amuk thangatuna yaum ama chingge hek tawbaga khanghaudana angang nupi macha mana tompok ta phat thengjilei. Angang aduna thengjilakpa duda thakke tawramba hai mahi do nikthoktuna tompok ki purita khara haijilaga makhute glass tu nantha duna taduna kairi. Menakana praprap changsilaktuna tompok ki purita haijili bahai mahi do haifet makhutuna kanthoi. Tompok tu hainadaba matau utlaga lepliba khongpham adudai khachik antoga lepi. Tompok ki hainadaba matau adu uraga menaka do khanjilluraga masa mathanta ikhaijaba phaurai. Kaka sorry. Angang nupi majaduna kirapna hairakpani. It's okay. Angang nupi majaduda tamphana phat onchilaga pisum anido sukladuna nganglakpani. Bema namitu kari yengaga chatke mi purise hai mahi loi haijileba. Aina nang kadagi mapan tholakanu haiba natro. Kaidawai mapanda tholaino. Nang si hairaga angang nupi majaduge manadu pairaga chingi. Angang nupi majadu tamphana mana pairaga chingbaduda naraduna kapli. Ayo naye ne chau thado ai soikreba. Angang adugi mataw aduda tompokna nungaitraduna hairei. Ije kaigino angang duda adumna tawriduba. Angangi manado thadokpiu. Soiba haibase tamba ngamba nate. Angang sina thengjingi haiduna thengjingi bisu nate. Soikibadagi thengjinkhibani. Hai mai sigidamak angang dadumna tawbudo phatteba. Tompokki wahe aduna amuk hena tamphado khoidau saugatpa haibudu oikri. Amaksu tompokki mamangda tamphadi ikaibana mamaidu thampham khangdrabani. Tompokna haibai matung inna tamphana angang nupi majaduge manada pairamba adu phathadoi. Aduga angang aduda yam sauni yengaga hairei. Yam thurane nangi kada leiruchu. Mapanda amuk hana tholokpa yariko. Hek tholokpada nang ekhuta shire khang. Magi haina kibali chasasat haibase phana loshinduna thamlabasu matang matamgi matung ina adum uthokchari haibaduni. Tompokki mamangda tamphana aphaba phana sarabasu ngasi angang nupi machaduda utliba nature adu uraga tompokti tasingna ngakri. Tamphana asumna wakhal yaudaba mi amagum kaisu khangjadriba angang aduda hairakani haibase tompokti khaludabani. Ahalsingna hainariba aduni mapan thongi phajaba kharana mi amagi magun khak lepa yade haibadu. Angang nupi machadu so tamphabu kibudai kadai hentoi haibagum mangak nomlamlaga magi ka tamna chatkhri. Angang aduna chatkibadu tompokso haifet yengduna lei. Ngaihak yenglaba matung angang se ichegi dabduda kikhrene. Adum nangang da tawba honabro. Angang sebo kanagi machano. Tompok ni yam khangning na hanglakpa wahangni. Tampha kaisu thausadana khamlai. Aikhoi ningwal halakpi amalaye magi machano pini. Lam henbada amuk toiba. Mahamakta ngangnabadana thabak ama oirabani. Ije ai washroomda amukta changjaruge. Furiche phibam ama jadre. Yani tu asomgi left room thangbasida chumdringna chatlagane last corner da leibani. Tamphana khudombi thillaga ta'i. Tompok suwa makha taramdana washroom tamna chatkri. Tompok hek chatkibaga ngasai makhai tompokki matau yengduna mi mayam marakta mirot amagum lummaga leramba khabadu tampha amadi menakagi manakta praprap changsilai.
Khabana. Ije, kaino tawrisibo? Ai ngasai yengge yengbani. Sidi akhona siliba plan ja success oini thajaraktreda. Tamphana amukta phingatkino. Nache na phanaba loina singani. Hai mahi se thaktrasu kaidawi haige parties da hokhisan. Nache na kaidorake haido yengu. Aigi wade ngasigi tanja se nanthok onbi yade sida lere. Asuk phajakraba tanja se hek nanthokibadana akhona pangthoke khaliba thabak singse amatang ngamloidoribani. Hera aise tamphani kaidorage nangi paisa duda sohelakanu. Thabak sibudi success soidana oire haina khalu. Wari sanaringai tanja duda tompok tu washroom dai tholakpadu Menakana uraduna sar tompok tholei. Sanaramba wari du chaplepi. Tompokna ukhiba tare haiduna khabadu marum amada patlai sinduna leikri. Tompok su sum lakpana tampha hoina leiriba mafam aduda yaushilai. Tompokna ije ai hanaba tawrage warobi bayadiko. Yumda mama maja khakle hobanina kuina leithaningdre. Kaino sarna haibiribasibo party di hawphau hawdre. Dinner ga sinjari bani gyanta na charaga hanbiyo. Tompokna wangange tawbaga Menaka phathatladuna tamphagi wadu mating pangsilai. Sir lakpada ngairi hanbirege haisibu sir se ihai haina draba mali. Ngasi nong makhak miham ga enjoy tawminabasibu kiam kairege. Aikhoi sakhangnabasu nate mitop tawna dumai tawbuda nangaite ko. Menaka nangna lana khale aigise matangnani nongma phajana mukpunsi. Tompoki mawong aduda tamphado mathamoidu pakhatjai. Tompokna ngamduna hankhiba tare khanduna tamphana amuk marat phathalai. Sir aidi kaururi. Aikhoi tamona sarga sakhangnani haibani. Tamoga haifet unaramaga hangi suhalo. Menaka da amugon shilaga. Menaka nang sarga waring hak sanaramu. Ai tamodo kauragi. Haije. Tamphana chatkraba matung Menaka do tompokta hangatna fau yengba ngamjade. Karamna wari sanaba hawgani khanbada awaba ama oire. Masado maphamarang amata khangjade. Tompoksu adu mangai. Magi lepham thokpa makhut anido khongrau puketa humjilaga lepaga adum lei. Menaka do wakhal khanba yaba khallaga araiba thawna phudokladuna wangang bhaurai. Sir hai mahi ama semlaura. Yarni semlurono. Tompoki paukhum aduda Menaka do amuk tuminna leikri. Tompok su makhata na wangang de. Tasing hairabada Menaka gi mawng matau setliba dress tasing na tompok ti hainadabadai onchilaga wari sadabani. Ngaihak ki matung tamphagi nupa chinglen sulai. Tompok ka sakhangna duna wari watai ngaihak sanare. Wari sanaba loiraba matung tompokna chatlagi haibani. Adabu chingleni yadabai ngaihak amuk panthaduna leiba tare. Tamphagi machanupigi cake kakpasu loire. Cake he kakpa loibaga mama mapa anina machanupibu cake inbiri. Machanupi naso mama mapa oiriba anida cake inbiri. Asumna cake innaba loiraduna machanupi do magi mamanabi singa punna magi kada changduna acha thakchaduna laikri. Holdana lakliba chinglengi marup mapangsingdo dinner tawdringai mamangda mayamdo chaba nungainaba haiduna wain thaknari. Chinglena Sir yamna paidoksu nate pexi matangdi aigi mai yenglakaba sinbiu. Sorry ai tasengna paijadabani. Sir gumba matik magu leiraba magi machindagi hairiba wahise onthokna channa khidreda. Officer amabu hidak thakte haibase lai koti chama laga imang dale epaga haira phau thajara. Phari sir na yabidrabanina ai force ti tawrarai. Tompoksu chinglengi mataw aduda amuk nungairaktre. Party manner khangdaba tarani haiduna pek amadi pairage haina khankhri. Somnyam nungaitrade ai hainatrasu pek amasi phauti pairage. Si haiduna chinglengi makhutai Royal Challenge ki wine yauba glass adu lauraga
glass aduda haifet yenglaga mamitu ushilaga kut kut launa phat chingsinkhre thakpa loibaga tompoktu hainadraduna sugatlaga machindu phi phi kamthoi Chinglena sir amaga hairaura yarni tosi amasibau asukwana chinglakanchida sir amtanga paishilo kashum tawroida matoina na Chinglena kanna haiminbadai tompoktu upai leithaduna okay Chinglena amuk glass tu full da haijilaga amuk pishili tompoksu glass tu lauraga Chinglen de chair hairaga amuk thakchinkhre nakanda tamphaga menakado tompok amade Chinglen gi mataudu yenglaga leire iche glass ani de sujinkhre kamai tawne yengbada kallo kumai nungairak tawrabani sidaide hidak sida iche na haimahi de yansinkiba powder du yansinkraba natro hoine aina ngasai ni yansinkrabani iche dane ngasidi aigi khutta sar tompokse nanthokpa ngambra yenge haujikti nangi na khutchaladonina nangi apamba tawjaro wafamse tamodi khangdabani khanghanba yadeko aina tamoda hidak thakminau khaktangni hairisi pot yanchiliba made aikhoina siliba plan se tamodi khangdabani sigi wafamse ta khabaga aikhoi ahum khaknatana kanasu khanghanba yaba nate he khangnarakpada aikhoi sidoribani tanja aduda khabasu phatchanglai ije kamai tore success oire khallu sigi makhata bade mena kai bani na thopodorage ije su mayam yawarapa khara yengsin biruro hoi hoi thabak se yam haisingna tawgadabani ko noini na thokpa phana basilo ai mayam gi awad apa amuk yengsilu kige tamphado mayam awad apa yengba jatkre menaka amadi khabadu yengnaraga noi tompoktu phagi phagi dage glass ahum mari sujinkre masadu khara khara nisa pan bahaurakle makok su ngauri ngauri tawba haura ami lepliba khangfam do chumna phawlek pangamlaktre mamitu uirum uirum tawduna marul phairi phairi Chinglen da yenglaka hairei ngasigi pochide mai phajana tare ha Chinglen su tompokki matung inaduna thakpada phajana ngaure haiba yai hanna phajana sizinarapo ibana masana control tawbode adumak ngamlami tompokte mapunchi gi ahanba yu thakpaga oire wasum ngamlambade nisagi mayaina masado chumna lepa phau ngamlaktre leimai da longna haitharake tawbani Chinglen na tompok punga e aduga larukpani kana kana le somdum to laone noi ba tompok masadu tuge tawrambadai Chinglen na ngakpaduda chumna amuk lepa ngamnaba hotnajai tawriba matawdo menaka amade khabasu uraduna tompokki manakta chensilai tamokoidorage sarse phagi phagi dage khara henjinkrene ngasidi phajana ngaure nangna phanaba khara yengsilu asomgi kaduda pusilaga ngayak pothangi jo pothalo sigi phibam sida hanbudo kayana daijarare nisa khara halaga halasana tamo adugidamakti kemta wabiganu nanauna phanaba silage si hairaduna khabana tompokpu ka tamna samlaga pusinduna lai menaka su khabaga tompokki matung inaduna lai ngaihakki matung tilamba mayam su chaba thakpa loiraduna mathang mathang hannakri nomidangi pung 12 muk taba matamni lembidu mapuroiba halakpa ngaiduna sofa da phamduna TV yengduna leiri TV yengli haijabai wani pukning changna yengba nate asuk thenglaba phau mapuroibana hanjilaktaba sidade lembidu laita pham khangjade masadu khoirang khoisaunai lembi gi tampakta ningaidana tumliba machanupagi nungshiraba saktam adu amuksu momon minok amaga loinana yengjei kanana khangba ngambage machagi nungshiraba saktam adubu ujaraga mikup asida nokhiba minok asina lembi gi punchida aroiba minok oikhibasu taibangpa nasibu sembiriba mapu mahaknade pumnamak khanglibani pumnamakse mahakki lila ngaktani hainaribani do amuk nungaiba
amuk waba, amuk kappa, amuk nokpa. Masini miyoibagi punsi khongchat. Ngasina kari oirakpa, hayangna kari bu thoklagaba. Isor mahaknade pumnamak uramgani, khanglamgani. Thokhaningdaba thaudok kaya amana mangda lipladuna lanjadraba thamoi kayasu kaikidaba nattedo. Nakanda leiriba phondu amuk lamaga pung yengbada pung 13 minute 15 tarami. Machinda tapna suli. Lambida patanungda thoba jalane. Phone tobusu switch off haire. Karino dajawna khaliba khalsiba. Yumda lehoriba aigi kemta khandrisiba. Pakhalami pakhalamoi haibasu amta khangbide. Haujupu aina tawduisi karino. Imada phone tawsirane. Tawraroida. Tumba muk thugairaroi. Dajaw hanjilaktabai pause aina muk tamluraga moine hena matha sanaba thabakne. Angang macha sunate marain hanjarani. Yam chachaninge party do. Aina sauraga lehawi hairadi kitang na hanjinbirakpa yabaniba. Khang lakta lakisanoba madugi hanuba mai pombado. Tanja duda lembigi phonda khinglakpa ringtone duda machinda murum murum salamba do chaplep tuna laiba call do kanagino haiduna yengi. Mitlawbini ne kailere jano asuk thenglakansida phone tawraisina haujupaw tumjir jalo masigi mitcha phusiba si hairaga phone du phat paikhali. Hello milawbe kailerege asuk thenglakansida phone tawraisiba nangba haujupaw tumjiba ngayak tum tharuri Priyana phone tawrakpadai makeup tholaini kailerege nangna phone tawraisiba chumna sum phone tawrairo. Aibu wase kamai haiduino khangdreda. Nang hainingbudo hekta hayu kaidoge. Nangbu kaidorage aingonda phajana gyantana hairo. Aina haige khalibu wase aigi nate nangini. Aigi karambo wano haise. Noida chawdo yumda leiba natro. Aina haidi tumkhrabroba. Leidi moi office ki staff amagi machagi birthday party ma yauba chatkibani. Halakdrigi aisu ngasai isau tawramlini asuk thenglapau hanjilakte hek halakpaga hanubado taptai khanagena. Angangdi tumkhraba haujikpu nangbu kaidoramino. Angangdi ngasaina tumkhreda aidi dajaw halakpa ngairamini TV yenglaga. Wahaidu tabuda mitlawbidu wangangba thokidri tumina amuk laikhri. Milawbe kaidore tumina leirade. Mitlawbidu khon khara taptharaga hairapani. Lembe nangi naraibakse onthokna thina su tamlamida ko. Ai nangi khanbada uhadaba ngamthe. Kaino nang haiduba aiba mukta babta halo. Nang haujingbak data on taw. WhatsAppda ai pic khara tharake. Kanagi pic no. Noida jogi pic singdo nang uraga soidana ngakane. Nupa haibase masi oira male khale. Haujak matam sida nupa amata thajaba ngamdo wansilaktre. Matu macha leiraba nupa amana wa haige tarumbadai chaplepi. Kaino nana ngangni mayam duba dajabu kaidorage haibane. WhatsApp da lao pic singdo FB amade WhatsApp group khudingmak sinba thungkri. Pic singdo matau karamna FB amade WhatsApp group da yorakibana haibada aisu khangde. Ai masigi matangda ichilashina paningdre. Pic singdo ai haujung anangmada tharaige. Si hairamaga mitlawbidu phone phat kakri. Lembedu masadu ipapa khajai. Mitlawbina hairiba wahai singdo mahagyan amata taba ngamkhide. Matambagda ningaidana tumliba majanupadu sofa aduda ningthini hipalaga data on fat tawduna WhatsApp ta changlai. Hek changbaga mitlawbigi message khara paisilai. Message adu hangtoktuni yengbada photo khara mitlawbina tharai. Tharakliba photo sing adugi ahanba yaurakpa pic aduda click tawraga download tawduna yengi.
ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯃꯊꯪ ꯀ꯭ꯂꯤꯛ ꯅꯝꯗꯨꯅ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯂꯦꯝꯕꯤꯒꯤ ꯀꯣꯛꯊꯣꯛꯇ ꯑꯀꯟꯕ ꯄ꯭ꯔꯦꯖꯔ ꯑꯃ ꯇꯥꯔꯛꯄꯒꯨꯝ ꯊꯣꯛꯈ꯭ꯔꯦ꯫ ꯈꯪꯍꯧꯗꯦ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡꯁꯨ ꯏꯍꯧꯔꯛꯏ꯫ ꯈꯪꯍꯧꯗꯅ ꯍꯧꯔꯛꯄ ꯑꯀꯟꯕ ꯏꯆꯦꯜ ꯑꯃꯒꯨꯝ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡꯁꯨ ꯊꯤꯡꯕ ꯉꯝꯗꯅ ꯂꯦꯞꯄ ꯂꯩꯇꯅ ꯆꯤꯟꯊꯔꯛꯂꯤ꯫ ꯄꯤꯔꯥꯡꯒꯤ ꯏꯔꯤꯛꯁꯤꯡ ꯑꯗꯨꯅ ꯐꯣꯟꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯇꯞꯁꯨ ꯇꯥꯔꯛꯏ꯫ ꯃꯤꯀꯨꯞ ꯑꯗꯨꯃꯛꯇꯗ ꯂꯦꯝꯕꯤꯗꯨ ꯑꯉꯥꯎꯕꯤꯒ ꯄꯥꯡꯈꯛ ꯑꯣꯏꯈ꯭ꯔꯦ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯐꯣꯟꯗꯨ ꯃꯈꯥꯗ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯁꯣꯐꯥꯗ ꯐꯝꯂꯝꯕꯗꯩ ꯂꯩꯕꯥꯛ ꯃꯈꯥꯗ ꯑꯣꯏꯅ ꯇꯨꯊꯔꯛꯇꯨꯅ ꯃꯈꯣꯜ ꯊꯣꯛꯅ ꯄꯦꯟꯅ ꯀꯞꯄꯛꯏ꯫